Ahing nungthil nongju nungsa khaktana police amadi VIP gi mateng pangduna Mathou Touriba home guard personnel singi Peepham Thokpa thagi duty allowance Matam Chana Phanghanbiyu haina Manipur Home Guard Employees Welfare Association MHGEWA na mari leinaba singi pukning chingshillakli hiram asiga mari leinana MHGEWA gi president Waimangina thadorakpa cherol amana hai state asigi law and order ngakliba Police ki mateng pangduna VIP amasung tungan ba loisang singda rasan money phangdrabasu ahing nungthil nongju nungsa khaktana Mathou Touriba home guard personnel singi thagi duty allowance kin senfam tha kudingi police yauna atopa department singna phangbagum phanganbina ba lenga ki mari leinaba authority singda haizaduna laklabasu ngasi fawba phangdana leire hiram asiga mari leinana meeting kaya pangthokna home guard singna thengnariba sel thungi awaba si koknaba chief minister amadi mari leinaba singda taksinanaba khanakhe adubu ngasi fawba personnel sing asina thengnariba awaba kaya aside kokpa ngamdana leire maram aduna march thadagi phangdana leiriba phangpham thokpa allowance pibiu haina so cherol asina makha tarakre